अखोई मासे मेगी तांग मरीदगी लेखिदबने अदुबु था तरे निपान सुरे इमासे मफम पुथोकनाबाना कन्ना होना बिरसु पुथोकपा ngamdana लेरि अदुबु हुजिकति मयामना होना बिदना बिष्णुपुर डीसी अमदि पुलिस डिपार्टमेंट सिंह Bishnupur apunba tengbaklo singna mayam changdana hotna bidana ngasi de imagi mathau mangam pangthokpa ngamjare adubu aina lengakta haijaningbadi relief camp sida leiraga kam yamna sigumba se tahonkidoino karamba matamda phahanba oidoino haibasu haihanningi aduga ngasigi thoramse Bishnupur apunba tengbang lukna phajana hotna bidana pangthokpikhre asigidamaktadi ai thagachari adubu pende thoramse imung manung mayam ama mari mata mayam ama tawgadabasu tawhanba ngamdre Asi akhoi all DC office relief camp sida khoina ngasi saradagi karma ma lana thorama pangthok charibasi haugiba megi tang mari da akhoi gi abu jamongbi ebemal devi haidana akhoi sida inmate oina leiba displaced person oja sajaugi loina bini masi tang humda megi tang hum de rang tholokpadegi nongalaga mari sida magi mayum mai tharakpadegi mai thabadegi senthorpasida khawang khangdana oja sajau hujik magi mapuroibasina kadomdana magi nipina kadomdana pamrang khangdu chenabasina mase akhoi gi chen bangamdabadegi pakhatpadegi tuduna akhoi gi shehobuni aduna hujik thani pan mapung pharkadoroba tha tare kan mitra trokni surpasida akhoi gi district administration aduga loina police department singba mayamna honabi reherga akhoi tha tare nipan chi process ni singba Bishnupur purmate manuki site tagi central committee site tagi chi idna khotna honadana wana lapodagi handaksi akhoi gi phangra sumai tawdna tang tara mathoi train thoida akhoi gi Bishnupur purmate manukta police department sinabiraga akhoi na ma gi mathau mangam criminalization singba akhoi gi Bishnupur awang sida lakai ahumgi crematorium sida akhoi na mai thajare harga ma gi mathau mangam pangthoyaga ngasi si lana tharom si akhoi na numit tare ni da samjin jare harga mangani laihone chingba koi tawdana lana tharom oina ngasi je pangthok sabani ngasi pangthok pangam jeri bisi maru oina district administration Bishnupur na sel ge tebang pibirai aduga akhoi gi leiriba all DC office likenge mamang da leiriba PRD gi secretary na pasha kharaga mateng pangjare aduga pibirai ba district administration pibira pa pasha sidi akhoi gi karma si pangthok pada mapung pharoi da bana akhoi na central committee Bishnupur purmate manglumna donor khara thijare herga awat pasimbam ji mateng logjare herga ngasi si koi mapung phana pangthok pangam jabani masigi demakta district administration Bishnupur bu purmate mangluki makai degi thagatpa nolok jaba
ꯐꯣꯡꯗꯣꯛꯆꯔꯤ